Delhi Red Fort Metro Station Gate Number 1 manakta plan toramba mapangal kalab car bomb ama pokhaibda tarahumdoi shiraga kunthramu hen sokhibagi pawda mayamna tendang thamjagi thawdo osu ki matana Prime Minister Narendra Modi na Home Minister Amit Shah mathau taba thabak sing lokhanaba khangankhri Home Minister na Security Agency sing da pawtak pikri ngarang numidang pung tarerom tarak pada Delhi Red Fort Metro Station gi gate number 1 manakta mapangal kalab car ma bomb pakhai rakhibagi Saliba thas ki tare thaleba as ki national song oriba bande mataram unilenga na levas ki mafam sin batung na saktuna sing ningsing han ba thoram sing pangthokraba matung ngarang mari ni san manumita leba as ki mi khwai di yamna kungba city sing gi manung da ama oriba capital city Delhi ki Red Fort ki metro station ki gate number 1 manakta car amada plan toramba mapangal kalab bom ama pokhailakpada thawdok phamaktada leiba mioi tarahumdoi shiraga du atopa mioi kunthra mungna aso apa nangkhibaga loinana bom pokhai phanga naknana khamba gari khara sumai sakri thawdo sik ngarang numidang pung tare rom tarak par khangau na tholaki bani hari agency ki paw ki matung ina ri hariba bom asi pokhai duna mai sakli hebi ki paw Delhi ki fire service to pirak pari ki pandadana fire station asidigi fire tender tare sangsinduna sakli ba mai sing mutana ba kana honaki thawdo sigi pauta ba Home Minister Amit Shah Delhi Police ki Commissioner thawdo du ki matana yengsinna ba khan ki ba loinana Intelligence Bureau ki Director su thawdo sigi matang na toina paw phauna ki haina paw ki agency amana reporter ri thawdo thopam da fire service ki personal singkaktana tana National Security Guard NSG National Investigation Agency NIA amasung forensic experts singsu kusu khulai singa loinana sangsingki Delhi Police ki special cell ki team ama amasung CRPF ki DIG Kishore Prasad na lusung team amasu sangsinduna yengsinki aduga bom pakhelakhi ba mafam asigi akoibada haksangi kayat singsu na yaudra haksang sing khong amasung khut yauna tongan2ba haksangi saruk sing lambida chaithoktuna tabus thenki aduga miyoi kya asiana nangan ki basigi mathakta bom pakhai phamga naknana khamba kar kya su maina sakhiyari Wayel Katigi editorial myamna thamjari Tangkhul Naga longi recommend hairang lingai yurang ba haibadu thokna sila ida Manipur haibasi Mafam sida khundariba kanglu kunthraga mari kunthraga mangaro masigi state amani haibadi Naga khaktagi nati Kuki khaktagi nati maitei khaktagi nati adumoina makumja English nga magasani panga maudraga mathoida British na Manipur laukraba tungda singdana lo ama tampaktana lo ama satna badawna lawnki singi lusingba mayam amana su Manipur gi puwari puna thaiduna puraga singi lamsing asi ningthaugi makhada leramdi makhoidi pari puri digi maning makha tamna pala I haiduna puwari bu semdok sadoktuna lakri thangai sengna maki di British na Manipur laukhra patungdo British ki reserve oina thamlakhi bulam kharakhak adudi British India ki makhada laibak ngaksai atai singa masum tamgi lam makhaidi ningthaugi mamingdalai miyoi khrana singi administration British na pai badawna unari basi matamdu de administration ki thabak tawri basing adugi thagi tolo British na piramdi Manipur gi ningthauna pirami British ki reserve oina makoina ngaklaga leirakpa mafam sing haibadi Manipur gi governor na lairiba mafam pauna kaithel ye school police lane gumba kharaktani hariba mafam sing asidadi British ki laws ani state asida lairiba tribal kharana aikhogi puwari na thairaga puna na bakhona riba singda kadai phabu chumlibagi natragana lalibagi haibasi khangjati amasung khangnana busu khonadi lairik laisu pabigi sang sathina wali aran ba history da singmigi lusingba mayamna su makhoina kanagani oizagani khanba wakhalon aduda thabak tawri asigumba thabak khuta osina Manipur hairiba kangluk mayamgi mayum oiriba mafam asida nungsinadana-bagi amaga kainana-bagi thawinsin piraga lairi British na thadoktuna satkraba tungdasu Manipur haibasida sing amasum tam adum koishillaga thamlami aduga India da tinba matamda sing amasum tam punamak yawki haibasi yamna mayek singi sahi kya Manipur thuwai ningba singmi singna lang thaklaga lakpana ngasidi mahum pharakpa dawna tawi Manipur gi apunba masin mana oibigi nungsinaba amasum aikhoi puni hingminabagi nungaiba haibadu singmi singi manungda kangbu amadadi khalakhidri makhoina sairakpa hu aduna mayai karaktuna ngasidi state sida ngaihak laitana tangdu laita da bathokli
ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯔꯤ ꯂꯝ ꯀꯟꯁꯤꯟꯅꯔꯛꯂꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯨꯝ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯄꯨꯟꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯦꯛꯅꯕꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯒꯅꯤ ꯉꯁꯤꯃꯛ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃ ꯄꯨꯈꯠꯂꯛꯄꯗ ꯇꯥꯅꯤꯡꯗꯕ ꯑꯃꯁꯨꯡ ꯊꯑꯣꯏꯅ ꯇꯧꯕꯤꯔꯛꯇꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯗꯨꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯩꯇꯩꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯑꯦꯄꯦꯛꯁ ꯕꯨꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯒꯤ ꯃꯤꯐꯝ ꯑꯃ ꯐꯝꯂꯕ ꯇꯨꯡꯗ ꯁꯤꯠ 60 ꯂꯩꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 35ꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯗꯨꯒ 15ꯅ ꯇꯝꯄꯥꯛꯀꯤ ꯍꯥꯏꯗꯨꯅ MLA ꯃꯁꯤꯡ ꯌꯦꯟꯊꯣꯛꯅꯕꯒꯤ ꯔꯤꯀꯃꯦꯟ ꯑꯃꯈꯛ ꯇꯧꯔꯛꯈ꯭ꯔꯦ ꯗꯤꯂꯤꯃꯤꯇꯦꯁꯟ ꯕꯖꯦꯠ ꯕꯥꯏꯐꯔꯀꯦꯁꯟ ꯑꯃꯗꯤ 6 ꯁꯤꯗꯨꯜꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯋꯥꯔꯦꯞ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯆꯥꯛꯊꯨꯡ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯦꯝꯕꯔ 60 ꯂꯩꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯃꯤꯍꯨꯠ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯄꯜꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ 35,000,000ꯅꯤ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯃꯤꯁꯤꯡꯅ 13,000,000ꯅꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯆꯥꯗ 90 ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯈꯨꯟꯗꯥꯔꯤ ꯂꯦꯝꯍꯧꯔꯤꯕ ꯆꯥꯗ 10ꯗ ꯇꯝꯄꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯗꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯃꯦꯝꯕꯔ 60 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯃꯤꯍꯨꯠ 35 ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤꯅ 15 ꯑꯣꯏꯐꯝ ꯊꯣꯛꯏ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯈꯨꯗꯛꯇꯒꯤ ꯍꯧꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯕꯖꯦꯠ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯁꯔꯨꯛ ꯑꯃꯅ ꯇꯝꯄꯥꯛꯀꯤ ꯑꯣꯏꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯔꯨꯛ ꯑꯃꯅ ꯆꯤꯡꯒꯤ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 60 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯣꯏꯅ ꯔꯤꯖꯥꯔꯚ ꯇꯧꯔꯤꯕ ꯁꯤꯠ 19ꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜ ꯄꯥꯡꯒꯜ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯕꯗꯤ ꯑꯟꯔꯤꯖꯥꯔꯚ ꯖꯦꯅꯔꯦꯜꯅꯤ ꯖꯦꯅꯔꯦꯜ ꯁꯤꯠ ꯑꯁꯤꯗ ꯃꯌꯥꯡꯁꯨ ꯚꯣꯠ ꯂꯦꯞꯄ ꯌꯥꯏ ꯇ꯭ꯔꯥꯏꯕꯦꯜꯁꯨ ꯚꯣꯠ ꯂꯦꯞꯄ ꯌꯥꯏ ꯑꯗꯨꯕꯨ ꯆꯤꯡꯒꯤ ꯑꯣꯏꯅ ꯔꯤꯖꯥꯔꯚ ꯇꯧꯔꯤꯕ ꯁꯤꯠ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯥꯏꯕꯦꯜ ꯐꯥꯎꯕ ꯚꯣꯠ ꯂꯦꯞꯄ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯔꯒ ꯂꯥꯛꯂꯤꯕꯁꯤ ꯃꯩꯇꯩꯅ ꯑꯣꯏꯔꯤ ꯃꯇꯝ ꯑꯃꯗꯗꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯁꯤꯡ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯩꯇꯩꯁꯤꯡ ꯆꯪꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤꯗꯤ ꯑꯉꯥꯡꯁꯨ ꯄꯥꯡꯄꯣꯛꯇ ꯄꯣꯛꯏ ꯑꯗꯨꯒ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤꯁꯨ ꯄꯪꯆꯪꯗ ꯆꯪꯂꯛꯂꯒ ꯂꯩꯁꯤꯜꯂꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯔꯥꯡꯅꯕ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ MLAꯒꯤ ꯅꯠꯇ꯭ꯔꯒꯅ MPꯒꯤ ꯁꯤꯠ ꯃꯁꯤꯡ ꯑꯁꯤ ꯂꯝꯒꯤ ꯄꯥꯛ ꯆꯥꯎꯕꯗ ꯑꯣꯟꯗꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 82 and 170ꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯔꯥꯏꯠ ꯐꯪꯍꯟꯅꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯒ ꯔꯤꯖꯥꯔꯚ ꯁꯤꯠꯁꯤꯡ ꯑꯁꯤꯅ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯀꯥꯡꯂꯨꯞ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯛꯂꯧ ꯑꯃ ꯄꯤꯅꯅꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯅꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯄꯟꯕꯗ ꯇ꯭ꯔꯥꯏꯕꯦꯜꯅ 15,000,000 ꯑꯗꯨꯒ ꯕꯦꯂꯤꯒꯤꯅ 13,300,000ꯅꯤ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯕꯦꯂꯤꯒꯤ MLA ꯃꯁꯤꯡꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯍꯦꯟꯐꯝ ꯊꯣꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯔꯤꯖꯥꯔꯚꯦꯁꯟ ꯍꯥꯏꯕꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯖꯦꯅꯔꯦꯜꯒꯤ ꯀꯣꯇꯥꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯗ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯆꯤꯡꯃꯤꯁꯤꯡꯅ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕꯁꯤ ꯐꯥꯎꯕ ꯇ꯭ꯔꯥꯏꯕ ꯈꯛꯇꯪ ꯑꯣꯏꯍꯜꯂꯒ ꯁꯤꯗꯨꯜ ꯑꯃ ꯍꯥꯞꯂꯤꯕꯁꯤ ꯂꯧꯊꯣꯛꯅꯕ ꯈꯟꯅꯕ ꯃꯇꯝ ꯌꯧꯔꯕꯅꯤ ꯃꯔꯝꯗꯤ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯗꯨꯜ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯈꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗ MLAꯒꯤ ꯁꯤꯠ ꯃꯁꯤꯡ ꯌꯦꯟꯊꯣꯛꯅꯔꯛꯄꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯏ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ MLA ꯅꯠꯇ꯭ꯔꯒ MPꯒꯤ ꯁꯤꯠ ꯃꯁꯤꯡ ꯑꯁꯤꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯕ ꯃꯇꯝꯗꯨꯗ ꯑꯣꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯋꯥꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩꯁꯤꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯂꯧꯔꯛꯂꯤꯕ ꯋꯥꯔꯦꯞ ꯑꯁꯤꯗꯤ ꯍꯩꯔꯥꯡꯂꯤꯉꯩꯗ ꯌꯨꯔꯥꯡꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯋꯤꯁꯀꯤ ꯃꯊꯛꯇ ꯑꯔꯣꯏꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯁꯠꯇꯤꯁꯒꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁꯁꯤꯡꯒ ꯃꯣꯗꯤ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯒꯗꯧꯔꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯥꯋꯤꯁ ꯑꯃꯗꯤ ꯅꯛꯁꯂꯥꯏꯠꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯒꯅꯤ ꯍꯥꯏꯅ ꯊꯝꯈꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯑꯁꯤꯗ ꯃꯥꯋꯤꯁ ꯑꯃꯗꯤ ꯅꯛꯁꯂꯥꯏꯠꯁꯤꯡꯒꯤ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯆꯠꯊꯗꯨꯅ ꯃꯥꯋꯤꯁ ꯂꯥꯜꯍꯧꯕ ꯀꯌꯥ ꯍꯥꯠꯈ꯭ꯔꯕ ꯂꯥꯜꯍꯧꯕ ꯀꯌꯥꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯋꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯑꯔꯣꯏꯕ ꯁꯥꯐꯨ ꯄꯤꯅꯕꯒꯤꯗꯃꯛ ꯁꯠꯇꯤꯁꯒꯔꯒꯤ DGP ꯑꯃꯗꯤ IGP ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤ ꯍꯥꯏꯔꯤ RSFꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯐꯨꯝꯖꯤꯟꯕ ꯌꯥꯎꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯤ ꯍꯟꯗꯛꯇ ꯁꯨꯗꯥꯟꯒꯤ ꯅꯨꯡꯁꯨꯞ ꯊꯪꯕ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯜ ꯐꯁꯔ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯄꯦꯔꯦꯠ ꯁꯄꯣꯔꯠ ꯐꯣꯔꯁꯦꯁ RSFꯅ ꯁꯨꯗꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯛꯊꯣꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯗꯨ ꯋꯥꯔ ꯀ꯭ꯔꯥꯏꯝꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯐꯪꯗꯅꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯑꯃꯗꯤ ꯄꯥꯛꯇꯛꯅꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ
Local medics na thamlakpa warol amada RSF ki miyot minay na laikidraba masing yamlaba haksang sing adu lambi sorok amadi city edugi thangnabada leiba mafamsingdagi khomjiluraba matungda khara amana park sana phumjingkhre amasung khara amana mai thadoktuna manghankhibani hairi pokhaibi yaba masa kg lising ahum photki Jammu Kashmir Police amasum Faridabad Police na Jais e Muhammad amasum Ansar Gazawatul Hind terror group singa mari leinaba Kashmiri Dr. Anidagi Pokhaibi yaba masa kilogram lising ahum nongmai amasum nongmai maru sing fort pangamki Jammu Kashmir Police amasum Faridabad Police ki apun matim na Muzamil Sakil Kauba Kashmir Dr. Masum Al Falha University ki Ozamana Laiba Asanba Kagi Yumdagi Fogatkibani Haryana gi Faridabad Masum Uttar Pradesh ki Saharanpur dagi Ikuidringai gi Mamangda Fogatkibadu Interstate Amasum Transnational Terror Module gi Sarupama Oina Jais e Muhammad Amasum Ansar Gazawatul Hind Terror Group ki damak thabak tawba miyuising oiram khenesu paus na makatana su phongtokli Kaksing da lambi sembi dabadi ki banna maram oiraga dukan sing thong amata hangna khidri hadi